Imis Paodam Tabiri Kwai Panamapuri and Naorem Hana Muktada Taram Okchari, Loinana, Kurumjari, Masigi Maru Pauda. Hyderabad Amasung Gawadagi Lakiba train sing asi Juribam railway station da Tunglakre. IGN WPA Samadi IGN DPS K ex Gracia Gate second installment ngasi Thadokre. Loinana, Lupali Sing Yankai Char Sing na Dan Tokre. Mapungoy paung pizari. COVID-19 na maram oiraduna India gi tongan ba state singda leiriba Manipuri chilinau sing Shramik special train da pusilakpagi thabak leptana chathari ngasisu Hyderabad ki railway station dagi passenger chani yankai ni thoi puduna tharakiba train ngasi ayuki pung 8 yankai manga rom taba matamda Jiribam gi railway station da thungaki masi Jiribam da thunglakiba 12 suba train ne Passenger chani yankai ni thoi gi manungda nupa chamaga kuntra nupi chamaga tara manga aduga angang taret yaroke train thunglabaga district wise kumhanke pung mapal rom taba matamda ukrul amadi none district ke passenger sing formality loiraba matungda pija pichak loiraga magi district sing da bus na puke Mathangda Faizol Chuchanpur Bisnupur mathang magi district singda thaki ikon kon bada Juribam gi passenger kungani thoi ayuki pung 10 kungani thoi rom taba matamda bus ta chalanki Gawagi Karmali railway station dagi me gitang kungama thoi da tharakpa train adu ngasi nungchil pung 1 rom taba matamda Juribam railway station da thungkre punna passenger chanipal humfuma thoi puraga laki train asina Juribam da thunglakiba 12 suba train ni Jiribam Tumbaga passenger sing kumhandana thamlaga arapa ukrul district ke passenger sing hana kumhallaba matungda formality loiraba matungda bus singda magi district singda thaki amaromda Jiribam da thunglaga doriba train sing asigi yengduna ngasigi ayokpugi pung 8 tagina hayengi ayuki pung 3 faubada curfew thamle haina Jiribam police na publicity chatki Jiribangi Jakurador Dalaiba Barak Brothers Union BBU gi General Secretary di Lomsangna Higher Authority gi thabak thoramda pendaba wafam kya phongdoraki Jiribangi Dolakal Mitei Khundagi chahi kuntraga nithoi rom suraba mioy ama red zone oiba Maharashtra gi Pune dagi Jiribangi Dolakal Khunda direct lakhi masigi matangda mari leinaba singda kayarak haijaki adubu mioy adu positive oire haibagi pau tabadagi mahaki imungi mioy singa se police na kauduna blood test taunana na bani haibagi pau tanaki adubu Jiribam tana police na scooty gari amada mioy ahum tongduna chalhan khiba thawong ase testing na tasengna laibak chibani maramdi positive oiramle hariba mioy asigi imong mioy asigi scooty gari amada Jiribam tana kilometer kuntraga nithoi rom chalhalibano haibasni amaromda borobekra higher secondary school da community quarantine center hangani haibasi yamnadi fai adubu mari lainaba authority singna mioy ama positive oiraba faubada phajana yengsen bidaba ase control tawbidaba laiba asigumna Taurabadi Jiribamgi mipung khudingmakna loina corona na batare maramaduna mari leinaba higher authority singna kupna yangsenbiyo haina phongdoraki Manipur da COVID-19 positive oiba masing kuntraga mapal yaure masigi manungda COVID-19 positive oiba mioi mari masa pharakpadagi mayumda hankre hojik active positive oiba mioi kuntraga manga leire haina ngasi numidang pung 6 makai fawbada phangba official gi paw ma da hairi hojik fawbagi oina di status da community transmission fawbadi leitre aduga positive oiba case punamak Manipur gi mapaldagi halakpa mioi ngaktani ngarang numidang RIMS ki VRDL da mioi chahumga kulumdoi gi sample test tawbada mioi ahum positive oiba thengnarakpani makoi ahumak Imphal West tagini makoi gi sample me kunda collection tawbani haina health department ki wangang loi Dr. KH Sasikumar na thadorakpa cherol da hairi Amaromda COVID-19 na maram oiraduna Manipur state ki mapal state singda leiriba Manipuri chilinau sing Manipur lengak na kanna honaduna Jiribam railway station romda purakli basida chauna
थौदांग लौरिबा बससिंग वाटपगी अवाबा मायोंगनरे हाइना थाजबा याबा सोर्स अमना हाइरि मेगी तांग 38 दगी जुरिबामदा थोंगलकिबा ट्रेन ngasiga thana ट्रेन पुन्ना 12 रोम सुरे अदुबो लालिबा पैसेंजर सिंग ngasiga ट्रेन गी ऑथोरिटी सिंगा पिरकपा मसिंगा खेनाबदगी अमदी अयाम्बना पैसेंजर मसिंग हेना लाकपा असिना मरम ओइरगा बस मसिंग असिदा चाउना अवाप कया यावरकपा असिना खरा खुदोंग चादबा अमा ओहेले हाइरि मसिगी मतंग ट्रांसपोर्ट डिपार्टमेंट के ऑफिशियल अमगा वारी सानबदा असुमना हाइ ट्रेन दा लागलिबा पैसेंजर मसिंग अमदी लैरिबा बस सिंग असिगा सिंदोक सिंजिन तौबदा प्रॉब्लम अमदी ओइरि मरुओइना इम्फाल रोमदा पैसेंजर सिंग असि पुखिबना मरम ओइरगा लंबीदा लैबा बस सिंग सु यावरि लोइनना ट्रेन सिंग असिसु नोंगमदा अनि अहुम लाकपदा खरा अवाबा अमदी ओइरि अदुबो याना मओंगदा सॉल्व तौदुना बस सिंग असि थारी हाइबा वाफम थमलकी प्रधानमंत्री गरीब कल्याण योजना PMGKY की मखादा लेरिबा इंदिरा गांधी नेशनल ओल्ड एज पेंशन स्कीम IGN OAPS इंदिरा गांधी नेशनल विडो पेंशन स्कीम IGN WPS समदि इंदिरा गांधी नेशनल डिसेबिलिटी पेंशन स्कीम IGN DPS की बेनिफिशियरी सिंगदा कोविड-19 पैंडेमिक नमरम ओइरगा लेबाक पुंबदा लॉकडाउन चथरिबा सिगी अवाबा चैथेंग खरा मखै कोंगननबा लुपा 500 की एक्स ग्रेशिया की सेकेंड इंस्टॉलमेंट ngasi थादोखरे सोशल वेलफेयर मिनिस्टर नेमचा किपजेना हाइरिबा एक्स ग्रेशिया की सेंफम ngasi थादोलगनि हाइना लाउथोकिबनि मिनिस्टर ना फोंदोरखिबदा मिनिस्ट्री ऑफ रूरल डेवलपमेंट गवर्नमेंट ऑफ इंडिया ना पिरकपा एक्स ग्रेशिया ओइना पुन्ना लुपा लाख 4.9 PMGKY की मखादा फंगले सेंफम असिदगी IGN OAPS की बेनिफिशियरी लिसिंग यांखै मंगा चमंगा मरिफुगा मंगा की लुपा लाख चानी हुमुद्रागा 3.9 IGN WPS की बेनिफिशियरी लिसिंग मंगा चाहुम मरिफु की लुपा लाख 13.9 अदुगा IGN DPS की बेनिफिशियरी लिसिंग अमसुमना 8 की लुपा लाख 5.0 मरी एलोट तौरे हारिबा सेंफम असी डायरेक्ट बेनिफिट ट्रांसफर DBT की खुथांगदा मसा मसा की अकाउंट दा ट्रांसफर तौरगनि हाइरि असिगुमलबा थौदांग असे लौबिरकपगी दमकता प्राइम मिनिस्टर नरेंद्र मोदी बो मिनिस्टर नेमचा किपजेना थागतपा मदी काइखुमनबा उलकली 14/14 14/15 या स्कूल पोलिंग स्टेशन सिंगिंग असे प्राइम मिनिस्टर गरीब योजना की चेंग सोशल डिस्टेंसिंग अमदी लेंगा की गाइडलाइन ngakna चेंग यंथोखरे हाइरि ड्रग लॉर्ड लुखोसै जौबो इराइलाइना थवैना बेल पिदुना थादोखिबा असिना इरेबाग असिदा अचुंबा वायल फंगनी हाइबगी आशा लेट्रे हाइना एमसोगे पब्लिसिटी एंड इंफॉर्मेशन सेक्रेटरी लुनपाउ लुफेंगना चाइ सही तौदुना थादोरकपा चेरोल असिना फोंदोरकली चेरोल असिदा मणिपुरी खुनाय असिबु मांगनननबा लिसांग सिना चथरकलिबा ड्रग की लान असि लेप लेट्री अपिकपा केस कयागी सबाक फातुना आइन की चेराक पीबा यावख्रबसु लुपा क्रोर कयागी ड्रग का मरी लैनना अंगमथौ सिंगा नेक्सन लैनननबा हाई प्रोफाइल केस सिंगी लंगला लंगजिंदिंग असि फावबदा मियामदा खंगनबा लेट्रे हौजिक लैरिबा लेंगा असिनसु वार अगेंस्ट ड्रग हाइना लाउथोक्तुना मयाई काबा निशागी मायोक्ता अकनबा थबक कया पाइखतले हाइजरगसु हंदकी ड्रग लॉर्ड लुखोसै जौ केस असिदा पुनमक अरेंबा तारगद्रा हाइना मियामना मिपाइनरे तसेंगना ड्रग की मायोक्ता सथरिबा लांथेंग असि मथक्तना कन्ना किसिनबा अदुगा मखादना इहोकोबा नामै येप्तबा खुदैगा पांखक ओइरगद्रा हाइबा वाफमसु फोंदोरकली मरमसिना एमसुना हाइजनिंगबदी लेंगा असिना पुक्चेल खोइदना मिचंग संगनाइदना थबक तौरबा मतमदता मियामगी थाजबा मांगलोय ड्रग ललोनबा गैंगसिंग आइनगी मथिक चाबा चेराक मियाम खंगना पिगदबनी अचुंबा पामजबा मियोय सिंगबो ngak थोकपीबा mahut henna awaba tahanba lengaki acharase मचद असे होंदोकनबा अपील तौरकली मखातानसु अचुंबा फंग्रिबा फावबदा एमसुना लेप लेतना चंगसिनगनी अमदी मयाई काबा निशागी मायोक्ता मतम चुप्पा लेखिगनी हाइरि कोविड-19 मरम ओइरदुना तोंगान तोंगानबा मफम सिंगदा पंदुना लेरिबा 41 चांदेल दगी मियोय कयाबो कॉन्स्टिट्यूएंसी असि मिहोट ओइरिबा लेटपाउ हाउकी के मियेंग मखादा युम लोमदा पुबिरकपा ngambagi damakta 41 चांदेल की MLA लेटपाउ हाउकीबो नुंगाइबा अमसुंग थागतपा फोंदोकपा ओइना ngasi अनाल नगा बाप्टिस्ट एसोसिएशन की मखादा लेरिबा चर्च सिंगना MLA दा लुपा लिसिंग यांखै दान तौख्रे अनबागी एग्जीक्यूटिव सेक्रेटरी रिवरेन हुसैन विल्सन अमदी महाकी स्टाफ सिंग ngasi मिनिस्टर की युमदा चतुना सेंफम अदु खुसिनखिबनी
Mapaldagi halakpa mayambo stigmatize tawbagi mahuta makoibu phone call tawbiduna prathana amasung encourage tawbisi haina pastor mayamda anbagi executive secretary Reverend Huten Wilson appeal tawrakli lakadawriba hapta asidasu anbana Western Valley Chapi area amadi maha area singda leiba awaba taraba singda anbana ngamjaba mateng pigani hainasu Wilson khanganki Tripurada masing likna taba mitei sing coronavirus na maram moiraga awaba kaya thengnare laichar asina maram moiraga mathang lockdown tobadagi Tripurada district tarukta choijaina na tariba mitei Manipuri khongang singda lomi sinme nungtigi su nomlaga hingjaba mitei khunja sing khamthengna awaba kaya thengnare government dagi mateng khara phangba yarobasu phangdabana ayambani asigumba tanja asida Agartala dagi nongpokromda Kawabon Ranir Bazar amasung awangromda leiba unung Barzola haiba mitei khungang ahumda Aboynagargi Puthiba Welfare and Cultural Society na cheng hawai alu soyabin thau thumna chingba polam yenthokuna mateng pangkhre khunja Maudraga mari romda mateng pangki social distancing ngakpaga loinana tongan ba khungang ahumda pangchokkiba thoram aduda Puthiba Welfare gi Secretary S Deepak Singh Marup Pauchegi Joint Editor R.K. Tarunjit, Welfare gi Thoburel Ranjip Singh, Social Activist G. Biplab Sharma na chingba saruk yaki. Pau marathana atenba break ama laujari. COVID-19 laichat asidagi aikhoi cheksinsi laingak na thamba chatna kanglon ngak na chatuna lockdown gi wahan thok layansi laichat asidagi ngak thok na ba mask season na ba social distancing miyam pundaba sanitizer na traga sapona khutsa toina hamdok pakawbiganu Laichat asi mayok na bada miyam gidambag frontline da thabak tawriba miyosingbu ikai khamnasi Break matungda taram nokchari Palel Kachel dagi Aimol gi tongan ba khul sing chatkiba lambi gi kilometer ani rom sangba sarukhara Aimol Students Union Asum gi Assembly Speaker Songchu Thangcha Aimol na maranai oina paisa puthokduna semjin khre lambi semjin badu gi matangda Union Asum gi Assembly Speaker Songchu Thangcha Aimol na hai Tenopal District ke manong chana leiriba Aimol Kangluk ke tongan ba khulsingi amata ngairaba amasung yamnamak maru oiriba Palel Kaichel dagi changliba lambi gi fibam sokna fatraba khunja singna chathok chasin tawbada khudong chadaba kaya matam sangna mayokna duna lakli lenga ki mari leinaba sing ADC member local MLA da haijarabasu sembi dana dum leirakpani khunja singna thengnariba awaba khudong chadaba adu karamakhai konanaba thongju Nongju thagi mangoinana mahake lanai goiba paisa puthokuna Palel Kaichel dagi Palel gi laithok ching fawbagi lambi fataba mafam sing nung thajinduna sembani haina phongdoraki COVID-19 gi yamna warnaringai matam asida Kasar district ke manung chana leiba mitei khun gi Hatimara Kauba Dolai police station khun asida leiba Nirmalamadi Romila gi yumda Shyam Kauba amaga atopa miyoi kharagana Yamlaba sana amadi lupa lising nifu imungi mi singbu furaga huran kre hari thaudo ase thasigi megi tang kunga mari da thokibani hari masigi matangda Dolai police station da wakat kre haina nirmalgi makura bamchana phongdorakli Kakching Town Club KTC ki active member oipata natana club asibo chawkhanana naba honabada cell gi pangal gi amadi wakal gi chawba mateng pangbiram baga loinana Manipur Police Department da Sub Inspector oina More Police Station da leiramba Kakching Salam Lekai dagi Pukrambam Samson Singh ngarang me gitang kunga manga da ikhang khangawdana leikidre Pukrambam Samson na leikidabada Kakching Town Club ki members singna ngasi megi kunga tarukta club asida awaba phongdokre awaba phongdokpa aduda saru yakiba singna lekidrabagi thawaina isorgi kuyada ingna chingna leirunaba minera nitumina leptuna thawngi jabaga loinana lekidrabagi imungi awaba dasu saru yaki COVID-19 laichaki malem pumbada mipaiba poknaringai matam asida ka hena sabagi chaitheng amasung Northern Hemisphere da tholagani haina United Nations UN gi Weather Agency na section wa lauthorakli World Meteorological Organization WMO na lengak singda ka hena sarakadawriba asida miyambu safagadaba mafam singda thamnaba khangalakli amadi novel coronavirus su sandorakpa thingnanaba thawrang su laukhatkadabani hairi WMO ki wangang loi clear newlis na
Geneva Fongdokibada Northern Hemisphere da yamna ka hena saba heat season ama lakadauri COVID-19 laichad amadi ka hena saba animaki awaba miyamna thengnagaduri United Nations ki agency team na non-governmental organization singa punna khanaraga hot weather asida miyambu wahandanaba akanba thabak laukhatkadauri hot weather asida COVID-19 laichad pusu laksinaba tawgadabani heat wave manungda indoor public space singda air condition taunana naba pautak pikre hari hauji India gi mafam kharada ka hena saba heat wave yawrakle hari Rajasthan gi Churu city da temperature degree Celsius 98.5 yauduna ka hena saba miyamna mayoknari UN gi weather agency gi wangangloi Nulis Kap na makhatana haikibada India na heat wave thengnari loinana lockdown so relax taunana nabagi wafam khanari Climate change tawbana maram oiraduna heat wave yamna toina lakadauri masina human health system da awaba hengalagani hairi Train tongadaba miyoi sing pau fazana pidabana maram oiraduna migrant workers sing pugadaba Shramik special train sing matam chana chenba ngamhandre haina Railway Minister Piyush Goyal na Maharashtra government pu maral sikre Minister na haikibada lebak pokpa numita train chamaga nifuga manga chenana ba thaurang tawbagi manungda train taraga humdoi damak nungthilgi pung ahum tabada thaurang tawki ningthokaba numitasu train chamaga kunga manga chengadabada train nifuga mathoi damak chenki hairi train sing chenba ngamkhidaba du Tongbina narba miyoi sing leitabadagini hairi haukiba numinini asida Railways Minister Piyush Goyal amadi Maharashtra government gi marakta bhab tanadaba ama leirakli State government adi makoida train matik chana pidi hairi aduga Railway Ministry nadi State government na train tongadaba sing list matam chana pidi hairi Maharashtra gi Chief Minister Thakare na haikibada makoina demand tawkiba train gi Tangkhai damak phangi madugi paukumoina Railways Minister Goyal na haikibada Maharashtra dagi chelakadaba train chamaga kunga manga gi list aduna kadomda laikhrabage nungyai matungda pung ani tabada train nifuga taruk ki list tamak phangki amadugi manungda cyclone Amphan na maram oiraduna train chenba yaroidaba West Bengal amasung Odisha gi train manga yauri Shiv Sena gi MP Sanjoy Rahul na haikibada makoina list thaki madi train adugi lamthungpham kadaidano haibagi matangda Minister Goyal da hangki Gorakhpur da chengadaba train adu Odisha yauba ngamloi hairi aroibada maroiba pau amuhanna pijari Hyderabad amasung Goa dagi lakiba train sing asi Jiribam railway station da thunglakre IGN WPS amadi IGN DPS ke ex gratia gi second installment ngasi thadokre loinana lupa lising yangkhai charge sing na dan tawkre Masih damak tadi mes Paodam loisinjari miyambu muhanna khurumjari